ngasisu hoi entertainment YouTube channel na mayam gi tamakta tabada kanagada panthai pauro pudara lakchari panthai pauro asi pathokchaba matamda soigi lan kiba yaurabasu tabiriba mayamna ngakpiu haiba wafamchi thamjaraga panthai pauro si pathokchage ngasigi ahanba panthai pauro asidi kalida khudai kangdaba amadi asumnasu hainai kalida khudai kangdabani kalida khudai kangdabani piramliba pauro asigi nungi athadi isada natraga isada khulai thuna churui pali haina phongdokpani atopa kanaguma singbu uraga makhoigi phattaba asoiba uraga noknaruraga yamna thuna aigidasu thoklare haina ahal singna pauro oina phongdoklambani makha lekaigi oja tomagi macha singdo yamna phai hainai mapagi machanabu kadaida soigadagi hainai ngangnariba wafamsi tabada oja tomba thamoida hairap chauthokjai macha singi afaba pau tabada thangnabada leiba manau singi macha singdi afaba amatasu yauramde truck chaba truck kapa kuli chaba haina tanaba yadaba ngakta oirami makhoigi matau singdu urubada oja tomba mathalda haraujai adubu magi harawa mataudu mitna kupada aremba taki yamthangnaba kairoi leikaigi angang singduna magi macha singi marakta phattaba hainabising adu tambiduna makhoisu tapna tapna nisada laichuraba haibado oiraklami kairoi lekai phattana icha khakta ababa mi oihangani haiba wakhal thadoktuna mamangai ahal singi pauro kalida khudai kangdabani haiba wafamsi ningsingduna ngasidi leikai leikai khudingmakta nisha thingbagi ihau kankhat hanbagi matam hengi gadaure ima ebel singsu khutta maira paiduna icha micha yengdana truck yonba amadi truck chaba nishagi polam singbu phona natraga lona yonba thingduna tinjang kaijengdaba maru changba khunai ama semgotpada achawa thodang lauminarasi sagol hanjen kaina chai sagol hanjen kaina chai piramliba pauro asigi nungi athadi isagi khupam hongge khallabadi wakhal tauna hongdrabadi kodong thiba tai haibasini sagol hairiba asi lamjel yangba sa singi manungda amani adubu lamjen yanglabasu lausing leiba kainadi irai laina hatpa ngami asongba napi marakta thupna leiduna kai singna masagi jibika thiba mahausani asongba napi marakta leiba kaibu ubada kiduna khangboi kiboi khurup thana chenthok luraga sagol singdi khara thamna chenthok luraga matungda leplaga hanna yenglakpada kai aduna karisu tawraroi khanduna hanagi mafamda amuk lai tanja adubu ngairiba kai aduna sagol aduna manakta yaurakpa ngairami thupna lona sagol aduna manak naklaba matamda kai singi haunabi chekap chongduna sagol adubu phaba ngamlani khallaba matamda chekap chongduna pakthaduna chongsinduna makhaurida laktuna hali kai singidi ayama matamda makhaurida lakpa haibasi hainabini matang sida aibana hainingbadi sagolduna karigumba yamna thurabasu munna khantharaga mafamdu khudong thiningai oire khangna changkhiduna safagadaba mafam amada chatlabadi mahak mathoi manglam loidabani maram asina english paurogda chongdringaida chonglaga tagadoriba mafamdu yenghau haibadu ningsing hanninge mathangi paurog asidi charot habungna lai saba charot habungna lai saba hairiba piramliba paurog asigi nungi ichendi mathona leitaba kiganba miyoisingbu haibani amamba asongmada hauba charot habungbu akiba miyoisingidi wakhanda phadaba ngamdaduna lai oina urakpagi wafambu phongdokpani nongma aina tha mamba numidang ama aikhoi leikaida imanaba amagi mayumda chalubadagi halakpada lamlong phangba lambidugi mataida hauhauba charot habungdo leng leng chalami nongshina liri liri sitpada ahanbadadi ai karisu khanjilude adubu srot srot lauba khonjel ama taki adudagidi aina tasengna ki khirami ki manduna aina khanglau laurami sam chap yungki charot habungsu
ꯃꯈꯣꯡ ꯄꯥꯟꯗꯨꯅ ꯆꯠꯄꯒꯨꯝ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯀꯤꯃꯟꯗꯨꯅ ꯑꯩ ꯃꯐꯝꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯟꯗꯨꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯪꯀꯠꯅ ꯌꯦꯡꯂꯨꯕꯗ ꯑꯩꯁꯦ ꯏꯇꯣꯝꯗ ꯈꯟꯖꯈꯤ, ꯆꯔꯣꯠ ꯍꯥꯕꯨꯡꯅ ꯂꯥꯏ ꯁꯥꯕ ꯊꯣꯛꯂ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯕꯗꯤ ꯆꯔꯣꯠ ꯍꯥꯕꯨꯡꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯑꯁꯤ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯔꯧ ꯑꯁꯤꯗꯤ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯑꯉꯥꯡꯅ ꯁꯔꯨꯛ ꯍꯦꯟꯅ ꯊꯨꯡꯏ꯫ ꯄꯤꯔꯝꯂꯤꯕ ꯄꯥꯎꯔꯧ ꯃꯇꯦꯛꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯗꯤ ꯇꯛꯁꯤꯟꯕ ꯀꯟꯕ, ꯉꯥꯡꯕ ꯍꯩꯕꯁꯤꯡꯗꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯍꯦꯟꯅ ꯐꯪꯏ ꯍꯥꯏꯕꯅꯤ꯫ ꯑꯉꯥꯡꯗꯤ ꯃꯍꯧꯁꯥꯅ ꯅꯤꯡꯉꯥꯏ ꯇꯧꯒꯜꯂꯤ, ꯑꯗꯨꯕꯨ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯒꯟꯗꯕ ꯑꯉꯥꯡꯁꯨ ꯑꯗꯨꯃꯛ ꯃꯌꯥꯎꯏ꯫ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯤꯡꯉꯥꯏ ꯇꯧꯒꯟꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯑꯍꯦꯟꯕ ꯆꯥꯛꯊꯨꯡ ꯄꯤꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯨꯡ ꯁꯔꯨꯛꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯪꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯏ, ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯗꯤ ꯇꯥꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯇꯣꯃꯥꯜꯁꯦ ꯆꯀ꯭ꯔꯤ ꯀꯌꯥ ꯐꯠꯇꯦ, ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯇꯕꯅꯤ ꯍꯥꯏꯅꯩ꯫ ꯂꯣꯀꯦꯜ MLAꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯊꯤꯗꯅ, ꯁꯥꯔ, ꯃꯦꯗꯥꯝ, ꯑꯩꯒꯤ ꯊꯕꯛꯀꯤ ꯋꯥꯐꯝꯗꯨ ꯀꯗꯥꯏ ꯌꯧꯔꯦ, ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯪꯃꯟꯕꯗ MLA ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯗꯨꯅ ꯇꯣꯃꯥꯜꯒꯤ ꯊꯕꯛꯀꯤ ꯋꯥꯐꯝꯗꯨ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯡꯕꯨ ꯆꯥꯔꯕꯗꯤ ꯀ꯭ꯔꯤ ꯀ꯭ꯔꯤ ꯇꯛꯁꯤꯟꯗꯨꯅ ꯑꯣꯏꯖꯕ ꯊꯤꯕꯗ ꯀꯔꯤꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯇꯧꯁꯤ ꯇꯝꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ꯫ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯑꯉꯥꯡꯒꯤ ꯁꯔꯨꯛ ꯍꯦꯟꯅ ꯊꯨꯡꯏ ꯍꯥꯏꯕ ꯄꯥꯎꯔꯧꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯑꯐꯕ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯇꯧ ꯇꯝꯁꯤꯀꯣ ꯂꯩꯕꯥꯛ ꯃꯆꯥꯁꯥ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯏꯕꯅ ꯏꯕꯤꯔꯝꯃꯤ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯕ ꯃꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯅꯛꯅ ꯂꯩ꯫ ꯃꯊꯪꯒꯤ ꯄꯥꯎꯔꯧ ꯑꯁꯤꯗꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ꯫ ꯄꯤꯔꯝꯂꯤꯕ ꯄꯥꯎꯔꯧ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯅꯨꯡꯒꯤ ꯏꯆꯦꯜꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯗꯨꯅ ꯃꯥꯡꯅꯅꯕ ꯁꯤꯟꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯆꯤꯔꯕ ꯇꯥꯡꯐꯝꯗ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯔꯤꯕꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯐꯠꯇꯅꯕ ꯇꯧꯕꯕꯨ ꯄꯥꯎꯔꯧꯁꯤꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯈꯟꯕ ꯂꯩꯇꯕ, ꯑꯇꯣꯞꯄꯁꯤꯡꯕꯨ ꯌꯥꯏꯐꯔꯕꯗꯤ ꯈꯟꯖꯕ ꯄꯨꯛꯆꯦꯜ ꯇꯤꯡꯕ ꯇꯣꯃꯥꯜ ꯀꯧꯕ ꯏꯌꯥꯝꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯈꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯃꯈꯧꯔꯥ ꯃꯗꯣꯟ ꯐꯥꯎꯕꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯗꯨꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕꯁꯤꯡ ꯑꯃꯗꯤ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥ ꯃꯃꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯅꯥꯎꯁꯤꯡꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯟꯅ ꯈꯟꯈꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯈꯤ꯫ ꯇꯞꯅ ꯇꯞꯅ ꯇꯣꯃꯥꯜ ꯃꯔꯥꯏ ꯆꯥꯏꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕꯤꯔꯕ ꯃꯤꯑꯣꯏ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯍꯤꯡꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯇꯣꯃꯥꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯈꯨꯜ ꯍꯣꯡꯂꯒꯦ ꯍꯥꯏꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯏꯕꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤ ꯏꯆꯦꯜꯗꯣ ꯇꯠꯇꯅꯕ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯄꯥꯎꯔꯧꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯒ ꯇꯦꯡꯕꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯏꯕꯅ ꯏꯕꯤꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯁꯤꯡꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ꯫ ꯊꯧꯔꯥꯡ ꯍꯩꯕꯅ ꯊꯧ ꯌꯥꯕꯤꯗꯕ꯫ ꯄꯤꯔꯝꯂꯤꯕ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯁꯤꯟꯕ ꯂꯥꯡꯕ ꯍꯩꯕ ꯃꯤ ꯍꯥꯏꯕꯗꯤ ꯑꯔꯥꯡꯐꯝ ꯅꯥꯊꯩꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯅꯩꯅꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯪ ꯍꯩꯕ ꯑꯁꯤꯜ ꯑꯔꯥꯡ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯊꯪꯒꯤ ꯃꯌꯥꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯎꯔꯧ ꯑꯃ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯊꯧꯔꯥꯡ ꯍꯩꯕꯅ ꯊꯧ ꯌꯥꯕꯤꯗꯕ꯫ ꯊꯧꯔꯥꯡ ꯍꯩꯕꯅ ꯊꯧ ꯌꯥꯕꯤꯗꯕ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯑꯁꯤꯅ
ꯄꯤꯔꯝꯂꯤꯕ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯁꯤꯟꯕ ꯂꯥꯡꯕ ꯍꯩꯕ ꯃꯤ ꯍꯥꯏꯕꯗꯤ ꯑꯔꯥꯡꯐꯝ ꯅꯥꯊꯩꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯅꯩꯅꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯪ ꯍꯩꯕ ꯑꯆꯤꯜ ꯑꯔꯥꯡ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯁꯤꯜ ꯂꯥꯡꯕ ꯍꯩꯕ ꯃꯍꯥꯛꯅ ꯅꯥꯊꯩꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯄꯥꯎꯔꯧꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯥꯃ ꯏꯕꯣꯍꯜꯗꯣ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈꯤꯕꯒꯤ ꯃꯊꯥ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯁꯥꯔꯤꯉꯩ ꯆꯩꯔꯛꯇ ꯃꯅꯥꯎꯅꯤꯄꯥ ꯃꯃꯣꯟꯗꯣ ꯃꯌꯥꯝꯕꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯕ ꯌꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯒꯤ ꯋꯥ ꯂꯧꯗꯨꯅ ꯀ꯭ꯋꯥꯇꯔꯗ ꯍꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯃ ꯏꯕꯣꯍꯜꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯏꯋꯥ ꯋꯥꯗꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯌꯥꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯏꯄꯪ ꯄꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯃ ꯏꯕꯣꯍꯜꯒꯤ ꯃꯅꯥꯎꯅꯤꯄꯥ ꯃꯣꯃꯣꯟꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯅ ꯉꯥꯡꯅꯈꯤ꯫ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯒꯤ ꯌꯦꯡꯗꯕ ꯃꯅꯥꯎꯅꯤꯄꯥ ꯃꯣꯃꯣꯟ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯑꯋꯥꯐꯝꯗ ꯇꯥꯈꯤ꯫ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯏꯁꯥꯒꯤꯗ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯥꯒꯤ ꯋꯥꯡꯒꯤ ꯃꯋꯥ ꯂꯧꯗꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤ ꯊꯗꯠꯅꯗꯨꯅ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯇꯣꯛꯁꯤ꯫ ꯊꯧꯔꯥꯡ ꯍꯩꯕꯅ ꯊꯧ ꯌꯥꯕꯤꯗꯕ ꯍꯥꯏꯕ ꯄꯥꯎꯔꯧꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟꯒꯤ ꯗꯁꯥ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯇꯥꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯁꯨꯝꯅ ꯑꯏꯕꯅ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯝꯃꯤ꯫ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯣꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯂꯤꯕꯁꯤ ꯅꯨꯡꯁꯤ ꯃꯔꯤ ꯁꯥꯒꯠꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯧꯔꯥꯡ ꯍꯩꯕꯅ ꯊꯧ ꯌꯥꯕꯤꯗꯕ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯁꯤ ꯄꯥꯊꯣꯛꯆꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫